जेकोबसु हराउजरी पोटनी नोकमी गार्डसिंगदुगा मखोय चटख्रे ngaihaki matung mayum yaurakpada Rajen mapukning nungsirami leikainasु जेकोब लांदे हाइबसि खंगलम्मी राजेनसु अरानबा तौदे हाइबसु खंगलम्मी इमुंग चंगलकपदा अमुका हेन राजेंदु अंगकपा ओइरमी मपानदसु युमदु खरा सेमजिनबिरमी इमुंगदना पोचै कया लैरंबदु उबदा ngakna जेकोबता यंगजरई जेकोब नोकमी तौना बाबा टीवी अचौबा पाकपसे यंगलगा नुंगाइना लेबियो अदगी फ्रिजदगी इसिंग इंग लाउबगा थकलगा वाखलगादो इंगबने अदुगा सिना निंगति सनाना मखुना सुबदा वादनबा फीसिंगदो सिदा हापलगा उंगलगा सुहलो अदुगा सिदना येन nganu सन ओक यारगा चानबने अदगी सिना ज्यूस सेमनबने अदुगा सिना ग्यासने सिंगदा थोंगबदो वानबने सिना फरबनी बाबा लोइरे जेकोब तो अमुक तोइबा पोचै मयामदो एडवर्टाइज तौरी मागी मतौदु उरगा राजेन सुनोकचरी असिंगबा जेकोब की सक्तमदी मगुन खंगबा नत्तेदो जेकोब यामना चम्मी सौरकलगा नतै जादे अंगावबगी मचिंग लाई खनखिबा निंखिबा होंगदे माना ngamदबा यादे मयाम असि राजेंदी करीमता खंगजबा नत्ते राजेना अमुक जेकोबता येंगलगा हाइरई असुक ममल यामलबा पोचै सिंगसे इचाना इपागिदमक्ता होटनाबिरंबसे बाबा करीबु हाइरुनी इचागी मफमदा जेकोबना वाखलदा खल्ली नचानुपीगिनी बाबागी नत्तेना हायादा तौबने जेकोबना मखा ताना खुमलई बाबा आइगिदी बाबा नौना काइनख्रे अदुना बाबासे इपागुम खंजगेको राजेना मपुकनिंग नुंसिना हाइरई इपा पेले चाउरबा पुक्चेलदो इशोरना अयेत अपन याउदुना थौजानबिबो ओइसनुको जेकोबना वाखलदा खल्ली अदुगी बोर्डुने अइना पामलिबा चुमे नचानुपीसु अयेत पिरकपा मिसिंगदो जोमरासा थादौरिबने राजेना अमुक मखा ताना हाइरई इचानुपीदुबु ngasi लागाद्रा इबुंगो जेकोब मंगलंबदगी ज्ञान लाई हाइख्रबने बाबा लाक्चरने फरे अदुदी बाबा अखोय अमुक चटनाबा यौरो मरक लाक्चगे बाबा अई लाकपा संद्रसु अईगी मियोय थाजरके होय इचानुपीदु लाक्लगा नोंमा चाक चासिको होय बाबा जेकोबना वाखलदा खल्ली नुंतीगी चादरबने जेकोब गार्ड सिंगदुगा लोइनना चटख्रे ngaihaki matung जेकोब mayumda yaurami ningti sanaga rogerga common room du da leirami ningti sanana daje ai chatlage dada lak pangai ramane जेकोब na tapna hairei होय ai thabak jathoklu haujik su chattoba leire nang aikhoi nauda thilalo ko ningti sanana hoida aigi phone number do roger dagi lobiro जेकोब tausinnaraga hairei ihe काउइने होय आई लौरगे रोजरना निंगथीबु कौरई बाय लाओ निंगथी सनासु रोजरना मयुमदा थिनबीबा चटख्रे जेकोब मथा सारामी मयुम यौरगा कमदौरकनी खलुबदा मयुम यौरबा मतुंग निंगथी सनाना बाबा लाख्रबा खंगदी मपानदगी कौरमी बाबा मनुंगदगी तारदुना मपाना खुमलई बाबागी सना निंगती सना हराउना इमुंगदा प्रप चंकी हराउरंबा माइथोंग अदु सत ओनकी लेरमनिबा पोचै सिंगदु मुन्ना येंगलई राजेना नोकमी हाइरई जेकोबनाने लेबिरंबा ngaktane वहाई अदु ताबदा निंगती सना मपाबु वारौना येंगजरई सुंबसे करिमता पामजदे हौजिकमक पोचे लौलाव हाइखो बाबाना हाइबा तलगना आई हाइखिगे राजेना ngakna इपागी सना रोजरसु मपानदगी तारिबनी निंगथि सना सावरदुना इमुंगदगी थोरई फोन दु लौथोकलगा कोकचाक थाबदुदा कॉल तौसेनकी जेकोबना सक पाइरई हेलो निंगथि सनाना योंगतातो तौरकनो एंगोंददे हैनदे सोमना पिरकलिबा पोचै मयामसे वायाम चिल्ले हौजिकमक लौबिरुलाव जेकोबना सावरदुना कुमलई नुपी मचा नंग आइगी ओइरदौने अवन पोटना नंगी आइखोइदा लाकपदा पोरओ निंगथि सनाना अंगांग सु अमता नत्रे इकाई बसे खरा खंगनासे जेकोबना मखा तारई अदैदिने खुपाक लाकानी को निंगथि सनाना आइखोइ बुतु सन्मान सोलेना करेमना बिरिब्रा सोमना फबा सादुना इपाबु लायेंग बिरसु अइना सोमबुदी थाजबा ngamloi
ꯖꯦꯀꯣꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯐꯥꯒꯤ-ꯐꯥꯒꯤꯗꯒꯤꯅꯦ ꯑꯩꯒꯤ ꯃꯤꯍꯨꯜ ꯂꯥꯛꯀꯗꯧꯔꯦ꯫ ꯑꯣꯏ, ꯅꯪ ꯆꯦꯛꯁꯤꯟꯖꯧꯀꯣ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯁꯥꯎꯔꯗꯨꯅ, ꯏꯀꯥꯏ ꯈꯪꯗꯕ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ, ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯗꯤꯌꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯖꯦꯛꯇꯨ ꯈꯪꯉꯤꯗꯅ, ꯑꯗ ꯊꯃꯣꯏ ꯄꯤꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯁꯨ ꯁꯥꯎꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯛꯃꯤ ꯀꯔꯦꯝꯅꯔꯛꯏ꯫ ꯑꯣ, ꯁꯣꯝꯁꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯖꯦꯛꯀꯤ ꯋꯥꯏꯐꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯕꯨꯁꯨ ꯀꯅꯦꯛꯁꯟ ꯈꯤꯇ ꯐꯪꯍꯟꯕꯤꯔꯣ꯫ ꯅꯤꯡꯊꯤꯁꯅꯥ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯦ꯫ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡ꯫ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯈꯤ꯫ ꯚꯥꯏ, ꯖꯦꯀꯣꯕꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ꯫ ꯗꯥ ꯖꯦꯛꯇ ꯇꯥꯛꯊꯣꯛꯑꯒ ꯐꯨꯍꯟꯁꯤꯔ ꯈꯪꯗꯦ꯫ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯦ꯫ ꯀꯥꯏꯗꯒꯤ ꯖꯦꯀꯣꯕꯀ ꯄꯥꯟꯅꯕ ꯉꯝꯕ ꯃꯤ ꯂꯩꯇꯕꯅꯦ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯥꯄꯜ ꯑꯗꯨ ꯀꯥꯕ, ꯉꯛꯆꯥꯎ ꯑꯗꯨꯛ ꯊꯦꯛꯄ, ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯒꯗꯕ ꯁꯖꯤ ꯑꯃꯣꯝꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯍꯣꯏ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯚꯥꯏ ꯄ꯭ꯂꯤꯖ, ꯗꯥ ꯖꯦꯛꯇ ꯑꯝꯇ ꯍꯥꯏꯕꯤꯌꯣ, ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ꯫ ꯔꯥꯍꯨꯜꯁꯨ ꯖꯦꯜꯗ ꯂꯩꯈ꯭ꯔꯦꯅ ꯈꯔ ꯋꯥꯏ ꯁꯪꯉꯦ ꯈꯟꯖꯔꯝꯕꯅꯦ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕ ꯀꯣꯛꯆꯥꯛꯁꯤꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯦ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ꯫ ꯔꯣꯖꯔꯅ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯚꯥꯏ, ꯁꯨꯛꯃꯥꯟ ꯃꯥꯟꯅꯕꯤꯔꯨꯅꯨ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯈꯨꯝꯂꯛꯏ, ꯃꯥꯟꯅꯗꯕ ꯌꯥꯗꯦ ꯚꯥꯏ꯫ ꯃꯥꯒꯤ ꯁꯣꯅꯨ ꯆꯨꯕ ꯑꯉꯥꯎ ꯑꯐꯩꯒꯤ ꯅꯦꯆꯔꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯃꯅꯨꯡꯗꯒꯤ ꯃꯄꯥꯅ, ꯏꯄꯥꯒꯤ ꯁꯅꯥ, ꯅꯪꯕꯨ ꯏꯃꯨꯡꯗ ꯆꯪꯂꯛꯎꯗꯅ, ꯕꯕꯥ ꯋꯥ ꯍꯪꯒꯦ꯫ ꯅꯤꯡꯊꯤꯁꯅꯥꯅ, ꯑꯁ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ꯫ ꯚꯥꯏ, ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ, ꯕꯕꯥꯒ ꯎꯅꯅꯕ꯫ ꯔꯣꯖꯔꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯀꯔꯤ ꯍꯥꯏꯒꯦ? ꯔꯥꯖꯦꯟ ꯍꯥꯏꯒꯦ ꯈꯜꯂꯝꯕꯗꯨ ꯃꯤ ꯌꯥꯎꯔꯛꯄꯗꯒꯤ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ꯫ ꯍꯥꯏ, ꯅꯪꯒꯤ ꯃꯔꯨꯞ ꯂꯥꯛꯏꯁꯤ ꯆꯥ ꯅꯨꯡꯒ ꯂꯣꯜꯂꯨꯆꯣ ꯅꯪꯕꯣ? ꯔꯣꯖꯔꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯅꯤꯗ ꯕꯕꯥ, ꯚꯥꯏ ꯂꯣꯜꯂꯨꯔꯅꯨꯀꯣ꯫ ꯔꯥꯖꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯗꯤ ꯅꯃꯥꯟꯅꯕꯤꯒꯤꯗ ꯂꯩꯔꯤꯔꯥ ꯍꯥꯏꯕꯕꯨ ꯅꯪꯗꯤ ꯃꯔꯨꯞꯀꯤꯗ ꯑꯣꯏꯔꯦ꯫ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯐꯖꯗꯦꯅꯦ꯫ ꯏꯆꯥꯅ ꯅꯨꯄꯤꯅꯤ, ꯃꯍꯥꯛꯅ ꯅꯨꯄꯥꯅꯤ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯤꯅ ꯍꯦꯛꯇ ꯅꯣꯛꯅꯈꯤꯗꯨꯅ ꯂꯥꯟꯅ ꯂꯧꯈꯤꯗꯣꯔꯤꯕꯅꯤ꯫ ꯔꯣꯖꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ, ꯕꯕꯥ, ꯃꯇꯝꯅꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯩꯈꯣꯏꯗ ꯂꯩꯔꯨꯕꯅꯦ꯫ ꯅꯤꯡꯊꯤꯁꯅꯥꯁꯨ ꯔꯣꯖꯔ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯈꯟꯗꯨꯅ, ꯕꯕꯥ, ꯀꯩꯅꯣ, ꯃꯤꯅ ꯑꯩꯈꯣꯏ ꯊꯥꯛꯄꯤꯕ꯭ꯔꯣ? ꯕꯕꯥꯒ ꯑꯩꯒꯅ ꯋꯥꯔꯛꯄ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝꯗ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯤꯕ ꯃꯔꯨꯞꯁꯤꯗ ꯑꯗꯨꯝꯅ ꯉꯥꯡꯉꯤꯗꯨꯕꯨ ꯕꯕꯥꯕꯨ ꯉꯥꯎꯔꯕꯣ? ꯔꯥꯖꯦꯟꯅ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ, ꯏꯍꯦ, ꯏꯄꯥꯒꯤ ꯁꯅꯥ, ꯏꯆꯥꯅ ꯂꯥꯟꯅ ꯈꯜꯂꯦ꯫ ꯏꯄꯥꯅ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯀꯌꯥ ꯅꯪ ꯃꯔꯨꯞꯀꯤꯗ ꯂꯩꯔꯨꯕꯅꯤꯅ ꯃꯤꯠꯌꯦꯡꯗ ꯐꯖꯗꯦ ꯍꯥꯏꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕꯅꯗꯤ ꯏꯆꯥꯕꯨ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯄꯥꯅ ꯏꯆꯥꯒꯤ ꯑꯌꯥꯕ ꯍꯪꯈꯤꯒꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯤꯡꯊꯤꯁꯅꯥ ꯄꯠꯊꯠꯂꯒ, ꯕꯕꯥ, ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯃꯗꯨꯒꯤ ꯃꯤꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯃꯥꯅ ꯐꯅ ꯕꯕꯥꯕꯨ ꯃꯇꯦꯡ ꯄꯥꯡꯂꯕꯁꯨ ꯅꯆꯥꯕꯨ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯒꯅꯨ꯫ ꯔꯥꯖꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯣꯏ, ꯏꯆꯥꯅ ꯄꯥꯝꯗꯕꯗꯅꯦ ꯕꯕꯥ ꯈꯨꯠ ꯊꯤꯡꯖꯤꯜꯂꯣꯏ꯫ ꯑꯗꯨꯕꯨ ꯏꯆꯥꯒꯤꯁꯨ ꯑꯄꯥꯝꯕ ꯂꯩꯖꯔꯝꯒꯅꯤ꯫ ꯐꯔꯦ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, ꯑꯗꯣ ꯕꯕꯥ, ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯥꯔꯒꯗꯤ ꯂꯧꯕꯤꯔꯨ ꯂꯥꯎ ꯍꯥꯏꯈꯣ꯫ ꯑꯩ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ꯫ ꯔꯥꯖꯦꯟꯅ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ, ꯍꯥꯏ, ꯃꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯃꯄꯥꯒꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯗ ꯑꯃꯨꯛ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯔꯗꯤ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ? ꯔꯣꯖꯔꯁꯨ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ, ꯑꯁ ꯚꯥꯏ, ꯕꯕꯥꯅ ꯍꯥꯏꯁꯦ ꯆꯨꯝꯃꯦ, ꯃꯤꯗꯨꯅ ꯀꯔꯤ ꯈꯟꯈꯤꯅꯤ? ꯔꯥꯖꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯅꯦ, ꯉꯥꯏꯈꯣ, ꯅꯣꯏ ꯑꯅꯤꯕꯨ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕꯔꯣ? ꯅꯠꯇ꯭ꯔꯒ ꯍꯦꯛꯇ ꯍꯥꯏꯌꯨ, ꯀꯔꯤꯝꯇ ꯀꯣꯏꯒꯅꯨ꯫ ꯅꯤꯡꯊꯤꯁꯅꯥꯅ ꯋꯥꯍꯩꯗꯨ ꯊꯠꯂꯒ, ꯑꯁ, ꯑꯩꯈꯣꯏ ꯕꯕꯥꯁꯤꯃ ꯐꯔꯛ ꯇꯥꯈ꯭ꯔ ꯄꯣꯠꯅꯤ꯫ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯕ, ꯀꯩꯅꯣ ꯃꯔꯨꯞ ꯇꯤꯟꯅꯕꯗ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯔꯤꯗꯨꯕꯣ? ꯔꯥꯖꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯍꯥꯏ, ꯁꯅꯥ, ꯍꯪꯗ ꯌꯥꯗꯕꯅꯤꯅꯦ, ꯂꯥꯟꯅ ꯈꯟꯕ ꯅꯠꯇꯦꯅꯦ꯫ ꯐꯔꯦ, ꯃꯔꯨꯞ ꯑꯣꯏꯔꯗꯤ꯫ ꯉꯁꯤꯗ ꯂꯥꯛꯆꯕꯁꯤꯗꯅꯦ ꯃꯔꯨꯞꯁꯦ ꯏꯀꯥꯏꯔꯝꯃꯅꯤ꯫ ꯚꯥꯏ, ꯅꯪ ꯂꯥꯟꯅ ꯈꯟꯅꯨꯀꯣ꯫ ꯔꯣꯖꯔꯅ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ,
ꯑꯩ ꯀꯔꯤꯝꯇ ꯂꯥꯟꯅ ꯈꯟꯗꯦꯗ ꯕꯕꯥꯅ ꯈꯜꯂꯤꯕꯁꯦ ꯆꯨꯝꯃꯦ ꯈꯟꯐꯝ ꯊꯣꯛꯄꯅꯦ ꯅꯪꯗꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯅꯨꯄꯥꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯕꯁꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯂꯥꯟꯅ ꯍꯦꯛꯇ ꯂꯧꯈꯤꯗꯣꯔꯤꯕꯅꯤ ꯅꯤꯡꯊꯤ ꯁꯅꯥꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯦꯜꯗ ꯊꯃꯣꯏ ꯁꯦꯡꯅꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯔꯣꯖꯔꯁꯨ ꯈꯨꯝꯂꯛꯏ ꯆꯨꯝꯃꯦ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯦꯀꯣ ꯅꯤꯡꯊꯤ ꯁꯅꯥꯅ ꯍꯣꯏ ꯀꯔꯤꯝꯇꯁꯨ ꯄꯤꯖꯗ꯭ꯔꯦ ꯔꯣꯖꯔꯅ ꯈꯨꯝꯂꯛꯏ ꯌꯥꯔꯦꯗ ꯀꯣꯟꯅ ꯆꯥꯔꯁꯦ ꯑꯗꯨ ꯍꯥꯏꯔꯒ ꯄꯣꯀꯦꯠꯇꯒꯤ ꯃꯅꯤ ꯕꯦꯒꯇꯨ ꯂꯧꯊꯣꯔꯛꯏ ꯁꯦ ꯕꯥꯏ ꯂꯥꯟꯅꯗꯤ ꯈꯟꯒꯅꯣ ꯕꯕꯥꯒꯤ ꯀꯩꯀꯩꯅꯣ ꯂꯩꯕꯤꯌꯣ 15K ꯅꯦ ꯔꯣꯖꯔꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯤ ꯁꯅꯥꯅ ꯉꯛꯅ ꯕꯥꯏ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯑꯩ ꯏꯀꯥꯏꯀꯣ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯍꯣꯠꯅꯕꯤꯔꯒ ꯔꯣꯖꯔꯁꯨ ꯅꯤꯡꯊꯤ ꯁꯅꯥ ꯏꯀꯥꯏꯔꯦ ꯈꯪꯂꯗꯨꯅ ꯑꯁ ꯕꯥꯏ ꯑꯗꯨꯏ ꯅꯠꯇꯦꯕ ꯕꯕꯥꯁꯨ ꯑꯅꯥꯕꯁꯦ ꯄꯨꯔꯥ ꯐꯠꯇ꯭ꯔꯤꯕꯅꯤꯅ ꯑꯋꯥꯠ ꯑꯄꯥꯅ ꯄꯤꯛ ꯊꯜꯂꯛꯀꯅꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯄꯤꯕꯅꯦ ꯂꯧꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯊꯤ ꯋꯥꯔꯧꯅꯤꯀꯣ ꯅꯤꯡꯊꯤ ꯁꯅꯥ ꯅꯨꯡꯉꯥꯏꯇ ꯄꯩꯁꯥꯗꯨ ꯂꯧꯔꯝꯃꯤ ꯕꯥꯏ ꯅꯣꯏꯒꯤ ꯇꯧꯕꯤꯃꯜꯁꯦ ꯑꯩꯅ ꯍꯤꯡꯂꯤ ꯐꯥꯎꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏ ꯔꯣꯖꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯃ ꯍꯥꯏꯅꯣ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯗꯧꯅꯦ ꯑꯗꯣ ꯑꯩꯅ ꯇꯣꯂꯣꯞ ꯆꯥꯔꯗꯤ ꯃꯌꯥꯝ ꯄꯤꯔꯛꯇꯣꯏꯅꯦ ꯅꯤꯡꯊꯤ ꯁꯅꯥ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯀꯥꯎꯋꯦ IPS ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯀꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣ ꯔꯣꯖꯔꯁꯨ ꯅꯣꯛꯂꯗꯨꯅ ꯑꯣꯏꯖꯔꯒꯦ ꯕꯥꯕꯤ ꯆꯠꯂꯒꯦꯀꯣ ꯕꯕꯥ ꯆꯠꯂꯨꯈꯤꯒꯦ ꯔꯣꯖꯔꯁꯨ ꯆꯠꯈ꯭ꯔꯦ ꯆꯥꯟꯁ ꯐꯪꯂꯤ ꯍꯥꯏꯗꯨꯅ ꯖꯨꯂꯤ ꯍꯣꯏꯔꯣꯝꯗ ꯂꯥꯛꯇꯨꯅ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯒ ꯖꯨꯂꯤꯅ ꯗꯨꯀꯥꯟꯗꯒꯤ ꯆꯠꯈꯤꯕꯗꯨ ꯎꯔꯝꯃꯤ ꯔꯣꯖꯔ ꯈꯣꯟ ꯀꯟꯇꯛꯅ ꯖꯨꯂꯤꯁꯨ ꯀꯧꯔꯛꯄꯗꯨꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯣꯏꯃꯥ ꯂꯣꯏꯔꯦꯗꯅ ꯔꯣꯖꯔꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯄꯤꯛꯏ ꯈꯨꯄꯤꯛꯁꯤꯒ ꯍꯥꯞꯄꯦꯟꯁꯤꯒ ꯖꯨꯂꯤꯗꯨ ꯌꯨꯝꯗ ꯆꯦꯟꯁꯤꯟꯕꯁꯨ ꯌꯥꯗꯒꯨꯝ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯏꯀꯥꯏꯒꯨꯝ ꯔꯣꯖꯔ ꯃꯥꯒꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯃꯈꯣꯡꯅ ꯖꯨꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯤꯡꯊꯤ ꯁꯅꯥ ꯃꯌꯨꯝꯗ ꯊꯤꯜꯂꯨꯕꯅꯦ ꯑꯗ ꯅꯪ ꯎꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯤꯗ ꯎꯔꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯁꯛꯇꯝ ꯑꯃ ꯖꯨꯂꯤꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯈꯥꯏꯔꯛꯀꯅꯣ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯔꯣꯖꯔꯅ ꯍꯥꯏꯔꯛꯏ ꯍꯥꯞꯄꯦꯟꯗꯨꯒ ꯀ꯭ꯂꯥꯁ 4 ꯀꯥꯕ ꯑꯉꯥꯡꯒ ꯃꯥꯜꯂꯦ ꯖꯨꯂꯤꯁꯨ ꯈꯨꯝꯂꯛꯏ ꯀꯔꯦꯝꯅꯕ ꯂꯥꯛꯄꯤꯔꯤꯔꯣ ꯁꯣꯝꯁꯦ ꯔꯣꯖꯔꯅ ꯅꯠꯆꯗꯦ ꯆꯠꯈ꯭ꯔꯒꯦ ꯅꯨꯡꯁꯤꯕꯤ ꯑꯩꯀ꯭ꯔꯨ ꯃꯔꯨ ꯃꯥꯟꯕꯤ ꯖꯨꯂꯤꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯆꯠꯄꯤꯈ꯭ꯔꯣꯀꯣ ꯀꯤꯡꯀꯣꯡ ꯖꯨꯂꯤꯁꯨ ꯅꯣꯛꯃꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯌꯥꯝꯕꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯖꯔꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯃꯨꯠꯀ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯁꯛꯇꯥꯁꯦ ꯎꯕꯗꯅꯦ ꯕꯤꯠꯀ ꯇꯦꯛꯏ ꯑꯁꯤꯅ ꯑꯃꯨꯛ ꯃꯗꯨꯗ ꯇꯥꯏꯅ ꯉꯝꯗ꯭ꯔꯗꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯛꯇꯣꯏꯅꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯑꯗꯨ ꯀꯨꯏꯅ ꯀꯩꯗꯧꯔꯤꯅꯣ ꯔꯣꯖꯔꯁꯨ ꯏ ꯀꯥꯃꯟꯗꯅ ꯈꯨꯝꯈꯤ ꯏꯇꯨ ꯎꯅꯖꯔꯨꯕꯅꯦ ꯖꯦꯀꯣꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤ ꯌꯥꯝ ꯊꯤꯅꯉꯕꯣ ꯔꯣꯖꯔ ꯃꯌꯥꯝꯕꯅ ꯁꯨꯝ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯃꯍꯥꯛ ꯇꯞꯊꯔꯝꯃꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯖꯦꯀꯣꯕ ꯁꯥꯎꯕ ꯐꯠꯇꯦ ꯈꯣꯟ ꯀꯜꯂꯞꯅ ꯀꯩ ꯄꯥꯎꯅꯣ ꯔꯣꯖꯔꯅ ꯇꯧꯁꯤꯟꯅꯔꯛꯏ ꯅꯤꯡꯊꯤ ꯁꯅꯥꯗꯣ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯃꯣꯏ ꯕꯕꯥꯅ ꯖꯦꯀꯣꯕ ꯍꯥꯏꯔꯤꯗꯨꯗ ꯊꯥꯖꯅꯤ ꯍꯥꯏꯍꯧꯕꯅꯦ ꯖꯦꯀꯣꯕ ꯃꯁꯥꯗꯨ ꯈꯤꯇꯪꯒ ꯐꯟꯗꯣꯛꯂꯒ ꯃꯈꯅꯥꯎꯒꯗꯨ ꯈꯧꯗꯦꯝꯂꯒ ꯑꯗꯨꯕꯨꯗꯤ ꯑꯩꯅꯤ ꯀꯩꯅꯣ ꯑꯩ ꯎꯕꯗ ꯄꯥꯝꯂꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯃꯗꯨꯁꯨ ꯖꯦꯀꯣꯕꯀ ꯖꯦꯛꯀ ꯑꯃꯠꯇꯅꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯀꯦꯜꯂꯗꯧꯅꯦ ꯔꯣꯖꯔꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯦꯅꯤ ꯅꯀꯣꯛꯇꯣ ꯃꯔꯛꯇ ꯆꯥꯛꯂꯁꯨ ꯑꯃꯨꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯏꯗꯅ ꯑꯗꯩꯗꯤ ꯅꯤꯡꯊꯤ ꯁꯅꯥꯅ ꯖꯦꯀꯣꯕꯅꯤ ꯈꯪꯂꯛꯄꯗ 24 hour ꯑꯗꯨꯝ ꯆꯥꯛꯑꯒ ꯂꯩꯈꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯁꯛꯇꯥꯁꯤꯒ ꯁꯣꯏꯗꯅ ꯔꯣꯖꯔꯅ ꯍꯥꯏꯗꯣꯛꯈꯤ ꯖꯦꯀꯣꯕ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯏ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯔꯣꯖꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯠꯇꯦ ꯎꯁꯤꯠꯂꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯖꯦꯀꯣꯕ ꯈꯣꯟ ꯀꯜꯂꯞꯅ ꯋꯦꯜ
Williamna boss Jacobna Williamda hairami ai sim ani darkar oini Williamna kumlai phani boss Jacobna makata na hairi phone amadane sim ama hapaga poro William magi boss tu na hairi banumak taunaba tongan ba ka amada phone ama yinglami Williamna karamba pahen siga ibo nupida number khangdanaba sizinanaba oiramni adudi siek ta pahelage leiriba phone mayam adudagi ama khalaga sim ama hapchilami sim du activate tawba ngairami ngaihaki matung William phone du puduna Jacob anakta lai boss activate tawrabane Jacob phone anauba du pairaga hanagi phone du dagi ningti sanagi number du save tawsinki itom tagi nupi Ming adu save tawraga Jacob phone anauba du dagi ningti da call tawrami ningti sanadi number du khangdabani na pairaktre kuina thadok luraba mayam du kasin bathung na wai teirami phone du hanjin sum khinglakpa du darajena ai sana phone la idu hana payudana ningti sanana machinda murum solaga number su khangde talle na paidabane kanano jagat phone tawra isibo Mina paidre khangadi kokto ke haideba Hello Jacob na sauraga hairi Kaidau lege ha nana do dadro Ningti sana khangpre khangna khumla Ima daje Ha Aidi number khangdabagi paidabane hana su hairakte nangdi hangsu hanglaktana Aidi nupini daje na su hangbilaktana Aina hangdradi nangdi hanglakpa yadro As maraidi farese ai wai deirambane amta lotion kige aduga sana do wayam leiko Jacob na sauna hairi khange nungsi nungogi di oiroi mai Jacob haiduna adu piramega mai Jacob tu nungsi de aingonda aphau sara ega mai Jacob haidu amta khanagera pugera amta mating pangbiu sinatro nangna haining ni do ha marup nena michanga changine nungsi de haitaba Nang maruptuna aingonda khuruk thangbase dajek nungai bro Jacob na khumda nungai daba tokro madugi mi do panaba gamba mi leite haibani ko noi father na su Jacob tu yam yadai ne ningti sanana tap na khumla mana yarasu aina yade pamde nungshide Jacob na haira aidi maga panaba ngam loi ko ningti sana fuk haugat laga maning da thoki adu oiraga Babana ai Jacob ta thajakrani haise yakro haibra upai leite yage su yakro ningti sanana tapna khumla ngarang da natro dajek na ai bu yam nungsi haikibado ngasi na mu nungsi raktrabo ha nupa haise sumaina nupi da sanabi boire adu hairaga mapukni nungsina ningti sanadu mapi tap tagai kabla kablabo Pare dajek na du yaukradi ai kaisu hairoi yamna pare ngalingai da haibirakpa khara kushin ki batarabadi ai kari oiramgani tambangamde nungsiba hojingi da kaina bana hale haibase sangsar sida itomta oiramgani Jacob na hairi ngangkrapone sut pet kaino nangbo du mainaga waka ngangbro thamage ningthe kaubirakano sorry ba kaiduro Thamoi pandaba mikiti adu hairaga ningti sana phone du kakthaki aduga silent da thamaga imung da changkre hello ningti call du hanjin tawsenki adu bunupi dudi thabak matang lotion bana phone du sung pai raktre Jacob na sauna daw yada ba phone ase William na kirup tawna boss ama pujarake Jacob na khon kanna hairi porakano yare aigi hanagi sidagi tauge pairak traba ma kya nungai roi paire roi khanglaba phone adu hanjin hanagi number du dagi tausen ki Jacob sounding bana loire masa du khoirang khoi saunari ngai du da Rajen du phone tausilai Jacob asaw badu fatharaga baba Rajena makata na hairi ibungo Ichanupina phone tawra amra. Tawra ame baba. Rajena amuksu haira
Kuina sizinarudraba phone se battery yaudrena charge tawrubani. Ibungogi card ta yawba number dune. Atagi na teda. Ichanupina kai-kaina khora nganglame. Mado saurnu ko. Jacob na makata na hairei. Hoy baba, ai saujade. Adubu mana lana khankibadudi tasengna ai nungaijade. Rajena amuk sukumlai. Ipaga wari sanadriye. Ma thabak mayam se lotion ki sano. Adugane tamna ingna babaga hainage. Jacob na hoy baba.